Venezuelagi Machadona Mahaki Nobel Peace Prize adu Donald Trump da kusinakre. Machado amadi Trump White House ta unakre makhoi anina unakhiba asina Venezuelagi future da lepa tamba ngamdaba phibam da lehenkre. United States Special Force na Venezuelagi President Nicolas Maduro phakraba laphokraba matung sayol anigi matung da opposition gi leader Marina Corina Machado na White House ta ahanba oina Donald Trump ga in person meeting pangthokre. Meeting adu da Donald Trump da Machado na mahangna phangkhiba Nobel Peace Prize ki medal adu Donald Trump da kusin nakre. Trump na su Nobel Peace Prize adu harauna accept tokhi. Mahaki truth social platform da Machado bu yama ikai khuna bodo dana phongdoki mahagasi Donald Trump mahangna thinarpada angakpa nupi amani haina phongdoki. Makhatana Mariana mahaki Nobel Peace Prize ki mana asi aigwanda aina tawkiba thabak adugi tamak kusinarapani haina su Donald Trump na phongdoki. Tholakliba wahangdi karigi damak Machado na Nobel Peace Prize phonglibana. Machado 58 years surabi Venezuelan opposition party ki leader ni mahagasi Venezuelan president Maduro ka khwaidagi sauna yanadaba yengnaba misak amani 2023 da mahagna Venezuelan opposition ki presidential primary mai pakhi amasung mahag asi matam sang president oiduna laklaba Maduro ga presidential election 2024 da thainaba takhi adum oinamak Venezuela gi top court the Supreme Tribunal of Justice na Machado bu office ki thabak lemnaba rai ama taraki rai se tarapagi maramdi Venezuela gi government na claim ama taraki claim singa dudi US na tarokle bas sanction nasi Machado mahana support tawi mahaki party ga kusam naraga kusukulai kya losali amasung mahana Venezuela gi assessing among ata thon bada mahana Colombia da operate tawba US based oil refineries Kitgo amasung chemical company kada mating pangi baramasina Machado president election da saruk yaba phangkiti mahaki mahutta Edmundo Gonzalez Urrutia hariba diplomat asina mahaki mahut sinduna opposition ki candidate oina Maduro ga panaki adum oinamak Maduro na election adu mai paktuna mahakna presidential seat asit na 2013 dagi parakliba adu makhatana paithaki adubu hariba election adu wathokya thoki amasung United Nations ki experts ki panel amadagi yauna Venezuela gi manung amasung mapandagi sen thadabagi pak sanna wakat kya lakhi Latin America gi country mapanna mikhal adu gi fall adu amuka na yingsina bhaijaki Venezuela gi authorities singna sahi tara sathok chasin haibati mapalamda atuba foreign country da satpa yadabagi athingba thamkibana Machado mahaki Nobel Peace Prize adu launa buidamakta Venezuela dagi December thada tominna tholakhi Nobel committee na mahakna Peace Prize adu phangba matamda phongdoki madudi Machado na Venezuela gi prajasing democratic oiba hak amasung mahana dictatorship tagi democracy proof daba wanabada chokthaba leitana pangthokiba thabak kiyadana maram oraga Nobel Peace Prize ki bana phangle haina dauthoki karigi tabak Machado na Trump ta Nobel Peace Prize pitholibano Trump na matam sangadagi Nobel Peace Prize asi pamduna lakli habasi mayamna khanaba wafamni 2025 ta prize asi nathutringai matamda mahangna hanjin haiki prize asi mahangna phangba pami aduga karigumba masi mahangna phangdrabati masi US ta achoba soiba ama tawbani haina doki September 2025 UN General Assembly New York ta Trump na haiki mipum khrimak na hai Donald Trump aina Nobel Prize phangni makhatana mahangna haikibada mahana hasipauda war taret lesinkre kanagumba president natraga PM amatana asimba toba ngamdri mahana losinkiba war khara panbada Thailand Cambodia conflict Kosovo and Siberia Democratic Republic of Congo and Rwanda Pakistan and India conflict Israel amasung Iran Egypt amasung Ethiopia Armenia amasung Azerbaijan amasung mahana Gaza ceasefire deal pangthokhi adubu analysis ina point out torpeg matungina
ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯆꯠꯊꯔꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝ ꯃꯍꯥꯛꯅ ꯂꯦꯞꯈꯠꯂꯕ ꯃꯇꯨꯡꯗꯁꯨ ꯍꯧꯖꯤꯛꯁꯨ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ꯫ ꯏꯖꯔꯦꯜꯅ ꯄꯦꯂꯦꯁꯇꯤꯅꯤꯌꯟꯁ 450 ꯍꯦꯟꯅ ꯒꯖꯥꯗ ꯍꯥꯠꯈ꯭ꯔꯦ꯫